Manipur leibak asi nomai gi makhon khakta taduna leire gari tonglasu nomai makhon bazar karasu nomai makhon hotel da phamlasu office da chatlasu nomai makhon na kinare tabiyo Manipur gi praja mayam da amasung lamdam asida leiriba ichil inausing mayam da ishor gi ming da kozel asi thamjari aikhoi mi oiba asi mana tawkhiba matung inna mana phangani mahai lotkani ishorgi mikyanda amasung ishorgi mangda aikhoi kanamatta lotpa ngamloi lotpa suya yaroi loinamak hondokhigani ishorgi mangda sansar asida lairiba punamak ishorna loinamak ubani sen chaba corruption tauba mahaksu chenba ngamloi mi hatpa khana chenaba mahaksu lotpa ngamloi huran chinthiba mahaksu thaidokpa yaroi ngamloi aranba tauba makhoi singsu maibu phina kupsanba yadaba kumna aranba adu kupsanba ngamloi phattaba chumdaba thabak tauduna leibusing phattabagi mahai phangjagani maram aduna matam charingaida amasung pakki atomal asiba phangdringaida nahak amuk hana khanthabiyo Bible da asumna haiki madudi Romans chapter 6 ki verse 23 da papki atomandi asibani papki mahaidi asibani pap tawkhiba haibasidi awaba phangba amasung asiba lakpa natana atokpa lambi leite amasung papki konungda hingduna laiba taradi ingthaba chulai leiroi shanti suphang phangloi maram aduna ngasi aikhoigi lamdamda shanti laiba ngamdaba purakpa yadaba asi lamdam asigi misingse pap yamna laikhre haibada akaiba leiroi haina loi madudi achumba mi tangkhre aphaba mi phangdre ngasi aikhoigi samaj asida shanti laiba ngamdaba nomagi irang hengkalakpa nungsinaba hantharakpa mayam asi mara thijilurabadi soidana mara leiramgani Manipurda thokliba phifam asini madudi CM Chief Minister oiduduna Chief Money or natraga Center Money oikiba Minister oiduduna Minister oikiba MLA oiduduna Money Lover Association oikiba Member of Parliament MP oiduduna Money Party oikiba Deputy Commissioner DC oiduduna Direct Corruption da yaukiba MBBS natana tambanatana Money Board State da yaukiba District Sing Senapati District natana Senapati District oikiba Chandel natana Jatdel Jat yamandana wakhal ninjen manadaba chokhatpa purakpa yadaba Tamelong natana Tangmelong Nung leingoi tamandana hujik phawba lambi semba ngamdraba Ukhrul oidadana Ukrul yu thaknu haina thinglasu ngamlaktaraba Churachampur Pur Manipur gi mataw lauraga iranga thankhre Imphal East oidadana North East ki mataw lauraga underground singna thankhre mi phuba number 4 leilongba phabana thankhre Imphal West Western ki style lauraga number 4 pharaga police singna mukarba tawa mi hatpa noma henkalakre Manipur gi phifam yamna lukhre bus tonglasu phamdringaida phara nirakpana hanba rickshaw tonglagasu rule amasung red laitaba maramna pharagi tamak phunaba khatnaba asini police oiraga ain ngaktaduna kaching koyaida lotraga paisa thiba oiba underground oiraga underground chatlaga chungthokpa natana gari aphaba thoningai hotnaba sen pairaga nupi lonningai oikiba overgrown singnasu laipangakpa natana lambi lamkhaida bus amasung gari macha singda pukham khamlaga sikki makhai lupa manga tara humjanduna laiba aduga beauty bandon pomai colony chatlaga mahaki tolok sokhandabida bida thakpa chaba asini doctor singsu anaba phangningai hotnaba natana paisa phangningai hotnakhiba hotel tobu singsu migi paisa sekningai khakta khanba oja oiraba singsu school di kadaba tolop khakta ngaiduna leiba office kaba singsu extra paisa khakta thiduna leiba lukhre Manipur gi phifam se asumna tauba maramna ngasi imagi leiba inthaba shanti haiba leitre shanti leitabagi maramna ishor gi leipak manggadore semkat sakat chokhatpa natana thukaiba mai thadokpana ngamlak khare
Asi kumba matam asida Manipuri Praja mayamna kanthabire hairaga pukni hongba yamna targa leire nungsinabagi iput lehanba yamna targa oire lairaba laitaba singi paisa khomsingba officers directors toglasi contractor oiraga prajagi contractors oidaduna masagi yumgi contractor oikhiba thadoglasi chumda duna ina kaira khumbasing scheme huralaga shen paibasing thabak tawdaduna bil lothoklaga gari laibasing corruption tawraga yum sabasing nahakna asa yamna chawna thamle hairaga Delhi Bombay atopa mafamda tamhalliba nachasingdu BA tamba natana bet tamduna lay Bachelor of Arts natana bet association da yauduna lay MSc tamba natana Master of Shen Corruption tamduna lay chumdaba shen na thaba maramna chumdaba lambida chatkre number 4 addict oiduna ngausanduna siraga purakpa masing naidre nahak kari khale nahak hojik phauba nahaki pap ningsingdri bara mathakta hairiba palliba mayam asi laibagi maramna ngisi aikhoigi laibak asida shanti laiba ngamdre purakpa ngamdre mi hatnaba mi phunaba mi siba huranba luptawa demand tawa asesing asina thankre thabak oire asigi pau khakta tare nahak amuk hanna khanthabiyo mi hatpasu mi hatpagi mahai phangani shen huranbagi mahai phangani maram chadaduna shen khaiba misu adugi mahai phangani huran chingthiba misu adugi mana phangani corruption leader oibasing su corruption gi danti lakani loinamak ishorgi mangda lotpa yaroi maram aduna danti phangdringaida chumthok si thengdringaida chumthokpa aphaba tawba haibasi khwaidagi yaiphaba oigani aphaba politician oibiyo achumba contractor businessman oibiyo achumba sibai oibiyo asemba officer oibiyo mi kanbibagi doctor oibiyo lebak semkat sakatpagi leader oibiyo tolop ngaiba oja natana nahaki satra scientist oiningai hotnabiyo gari thawbasing senkhakta tangganu mi soktaningai khalu office kabagi tolop chabani haibasi tawbiganu sibai police sing sen khainingai mi phuningai gi natte ainingak sengduna chumthok piba nahaki duty ni achumba tawba aphaba mi oiba puni honglakpa nachasing aikhoigi apambani amasung aikhoibu sembiba isorgi apambani he minister sing doctor sing politician sing businessman sing contractor sing ina kaira khumba sing lairba leitaba sing employee sing rickshaw thawba sing gari paiba sing sibai oiba sing punamak isorna na khoibu kauri achumba aphaba tawba sing isorna bor pibiba oisinu aikhoi khut samnare hairaga amaga ama nungsinare hairaga aikhoi laibak sengkat minasi matang asida loisinjari tabi khiba punamak gi mathakta ishor ahingba aduna inthaba pibiba oisinu